17 January 2024 ngasigi market sidi pura mai dare market se hek lai gibaga lupa sahum tonga leirame aduga aina lairiba sina 274 da laibani aduga hoji market da songiba sina 290 hariba se da songi hojik changiba market se makarom da kungani haidana changmani aduga lairiba market ki fibam ase aigi site da lairi hojik thadokna na ba sem sajage hojik market da songiba se 315 hariba se da songi 330 hariba se da thamaga market se thadok sage 3350 hariba se yaugadra habado yengase hek thangjibaga aina thamamba target hit tawthokre yamna thuna yamna fast oina hit tawkhibna maram oiraga lupa 834.75 hariba paisa singa sigoina antawwa ngamgre hariba paisa se tanaba hotnaba matamda thadariba paisa se lupa lising mariga chamaga taraga manga 0.25 hariba paisa se thadaraga profit ase semanga bibani aina sangiba jaga se kai jaga degi sangba amadi kai mramgi damakta changibano haibado yengse ngasi bank nifty market se gap down da thong hangi HDFC bank ta yamna chawna minus chalapna maram oiraga bank nifty se gap down da thong hangi gap down da thong hangaba matungda support loraga mathom da kakhatli ba jaga se amuba line singjare fast candle gi kakhatluriba aroi ba jaga hasibo koina resistance haina khangi hariba jaga asina angang mana line single masidagi market se makharom da kumdharam matungda amu kakhatlaba matungda next angang bogi jaga yorokpa sida akoina kari khangma ngame hariba jaga sida kari gumba market se kaiba ngamdaba taragadi market se makharom da kumdhagadini ani suba confirmation de yengo angang maga thangnana thoiba asangba candle macha si yengo masigi candle asina taiba se market se makharom da kumdhabagi khudamni masida market sangi ba pung asina pung mapan ga minute 50 ga 5.50 ga 2 hariba sida market lairi ba paisa asina lupa sani ga 70 ga 4.30 ga 5 hariba sida wa lot lairaba matungda yonthoiba asina pung mapan ga minute 50 ga 6.40 ga 7 hariba sida yonthoi ba paisa asina 330 da yonthoi laiba amadi yonbada sangiba matamse supnagi minute amakhatani sumaina nomagi matang nga kaithwoga phajaba mafam phajaba tanja aduga direction khangaga sangba taragadi nomagi yamba yamtaba profit semba yagani habase thamjage ngasigide market ama sangma matamda profit laigrabanina market sanaba matang swaida loisenjage mayamgi hangningba tananingba leiba taragasu comment section da comment tawbiramo